Image PAODAM yang tabiri basingbo ahan magtada binitana taram noksa bagloyana kurumjari. Hauzik PAODAM asigi maroy pao pijari. Martyrs Day Thauram Manipur ki Governor Ajay Kumar Bhalana chief guest oiduna pangthokre. Together, let us raise awareness, dispel misconceptions, and ensure that no one affected by leprosy is left behind. Haiba Timda Anti-Leprosy Day Thauram Pangthokre. National Road Safety Month ka marilena Road Safety So SP Pramesh Arambam na lamthakre. Loyana American Airlines passenger jet amaga US Army helicopter amaga thengai na bada miyoi kaya ama sikre. Malengi mapam sin bathungna pangthok na bagom Manipur da sungasi Martyrs Day gi tharaw ngasi Gandhi Memorial Hall Imphal da pangthokre. Tharamadda Manipur Governor Ajay Kumar Bhala, Chief Minister Nongthambam Biren, Rajya Sabha gi MP Ining Tholai Semba Sana Jauba, Health Minister Sapam Ranjan, Minister Thongam Bishwajit, Transport Minister Kashim Bashom, Skills and Labor Minister Hekam Dingo, Moirang SG MLA Thongam Santi, Pachoy SG MLA Sapam Keba, Andro SG MLA Thongauzam Siang Kumar, Lamlai SG MLA Kongbantaba Ibomcha, Langtabal SG MLA Karam Siam Yauna Police Amadi Civil gi Makok Thongba, Miyoi Kayasu Saruk Yaki. Thauram manung chana Indian freedom fighter Mahatma Gandhi na lauramba thaudang kaya bu ningsingbo oina laikhirabagi statue da laichu katuna mina ani tumina leptuna ikai khumnaba utkhi. Thauram marilayana Chief Minister N Birena phongdorakpada India ki freedom fighter Mahatma Gandhi na lauramba thaudang malem gi miyam na singthaduna lakli lamdam asigi aifanaba tauramba thauba thaubi singi maphamda so numit asna lakpada ikai khumnaba uchari loinana mipum khudingmakta maraibak majati bu nungsibagi wakhalon amadi kathokpagi thauna leiminasi haina su phongdokki. Ngasi Bharat Chinba Thungna Pangthoiba Martyrs Day by Manipur da show Honorable Governor Honorable Minister Singh Honorable MLA Singh koi mayam yauna pangthoi ada Manipur ki mayam da amade Bharat ki mayam da ngasi asumba Martyrs Day siga mari lenana ayai papaujal bijari. Thank you. Manipur Pradesh Congress Committee na susinduna BT Rota Laiba Congress Bawanda Laikidabagi statue da Laisukatuna ikai khumnaba utkre. Tharamadda MPCC President K Meghasandra, CLP leader Oibo BCWC member Gaikhangam yauna party asigi makok thongba miyoi kayasu Tharamadda saruk yaki. Haikalaika tambagi Tharamadda marilena CLP leader Oibo bina phongdorakpada chahi khudingi pangthoktuna lakpa Tharamasi ngasisu Congress Karmi singna kok nonduna mahaki statue da Laisu Katuna ikai khumnaba utpani India khaktana tana malemda leiriba mipum khudimangna bapuji na pamjaramba hingsa yaudaba ahingsa non violence asi miyamna chatminaba mathau tai British na matam sangna leramlaga micham chingbu ihing na hingsa duna otlamlaba matung mahaki hingsa yauduna sangsin khiba khongjang aduna British singbu tanthokduna Ningkha tamhan kiba asigumba thauna adubo hauziki mirol nasu khangba mathau tai Bapujina pamlamba non-violence mahaki principal discipline ideology asi mipung khudimangna khangduna ikai khumnaba tangai phadabani lei khara katpa khaknatana thabak oina pangthokpa mathau tai loinana hauzik tholiba lana si violence yauduna thabak paikhalak athuba matamda shanti purakani haiba thajai haina su pongdokki. Yaudaba non-violence hai Manipur ki context di jigla iba taunari ba film Manipur lai film di hennabu relevant oiba haiba tare aduna koi punmak na hotna mina dana hingsa yaudana Manipur si shanti purna ba koi hotna mina si haiba pauden khasi thamjening bani.
46 Assam Rifles na pirakpa kang nabapawma phangmadagi commando unit kaksing wangu police station gi team amadi 46 ARF koi team na serial kuno singsangi singkhong danga se ayupung 3 mini yang khairom tabadagi ayupung 9 mini kuntra manga phawbada the humbagi operation chathakre commando unit kaksing gi osida lusing suthakiba operation aduda khusukulai kaya phagat pangamkhre ngasi phagat kiba khusukulai sing adudi assault rifle ama ahangba magazine galoina na 9mm gi pistol ama chorana kg manga romlumba ID ama point kuntra 36 hand grenade ani smoke cell CS ama tear smoke grenade ama fuse ama detonator galoina ba PK stick ama meter ahum rangi wire ama helmet ama bulletproof badge ama jungle book ama 303 gi empty case ani blank cartridge aduga cement bag ama higok masugi plastic amani thaudo asiga marilena wangu police station case lokhatle hairi Thamagi ahoba numit nongma panbaga marilena arambai tengol 26 kaksing unit na sinduna nongma panba laibung kabagi thara amangasi kaksing kaithel da laiba ibudau naw halai laibung da pangthokduna kananina kre arambai tengol 26 kaksing unit na sinun satharakpa laibung kabagi tare suboi na ngasi pangthokkiba thara maduda igi pal haiba Arambay Tengol General Headquarters ki Chief Advisor Koingamba Khuman Sanalebak Pause ki Chief Editor Hemant Kumar Ningomba amadi Arambay Tengol Unit 50 Palen gi Control Room gi Tengoloi Konjengbam Lemba Maitaina akhangai sing oina wangangki Tharongi manung channa kaksing itongan tongan balaikai dagi chanura kayana aikoi igi pal ngakani aikoi mitop ta yum paloi aikoi mithibong mitambal oiroi haina wasak Paray Loki Bagaloyana, Iben Imoinu Irat Tony Numita Ningtina Laitenguna, Iben Imoinu Irat Pagiatoy Hentana Bagi Makong Matang Takrabasing the Zoo Manalan Toki. Volunteers Welfare Fund Chagol Bantera Ingudam Lerak Impal West Kobo Organization Amana Kulai Sinaduna Impal East District Laiba Kaitel Singda Business Toriba Singdagi Extortion letter Pidunaki Akang Nanghan Bada Senabani Haibamio and Ingasi Sagol Bantera area Dagi Pagat Kray Ngasi District Police Impal East na Pagat Kramio and Udidi Yumlambang Kelen Elias Yairemba Elias Toiba Elias Zone Chahinipu Apopa Wai Chan Kairao Bitra Lairembi Laikai Impal East Amadi Huidrom Langamba Chahi Kuntra Pokpa Rajan Chagolban Tera Sapam Laikai Impal West Tagini Haiba Kangbangam Kray Makoi Dagi mobile phone ani so ama amadi demand letter sing yauri makoi ani magistrate ki mamanda putola mato numi humni police custody da laina ba remand pi kre thaudo sei matang da hengang police na case lokatle hairi Together, let us raise awareness, dispel misconceptions and ensure that no one affected by leprosy is left behind. Haiba Timda, Anti-Leprosy Day Thora Manipugi Mapong Kaya da Pangthokre. Lampelda Laiba Indian Medical Association Ima Hall da Pangthokpa Thora Maduda, Regional Institute of Medical Sciences Impalgi Medical Superintendent Professor N. Sanjeev, NLEP Manipugi State Leprosy Officer Dr. Salam Bocha Masung, IMA Manipur State Branch Ki Secretary Dr. Sorang Gautam na Sarukya Tarongi manung chana Rashtrapati Mahatma Gandhi Laikidaba Numit ka Marilena Mahaki photo da Laisu Katki Masige Iroina February Tarom de Pau Satagada Baspas Leprosy Awareness Campaign 2025 su Hodoki Tauranga Marilena Professor N. Sanjeev na haikibada ngalingai matamda leprosy gi hidak leitringai da leprosy asi lana thajanaram badanatana lekai dagi tanthokpana singba kaya tathi tawaina tawnarami adubo matamgi matungina medical sciences sokolakpadagi leprosy gi hidak puthorakpa madi matam chana treatment tawnarakpana leprosy asi irai laina ngakthokpa ngamhale ngalingai gi matamda leprosy gi treatment tahoduna ngakthok hawunba yai lekai dagi tanthokna tongana lehenbagi mathau tade leiminagadabani ningthina treat tawgadabani leprosy da mayamna kinariba si soinairakpa singli nauri sontharakpasna miyamna kinabani adubo lamdamasadi leprosy nabagi sangasi nemna leibana maram oiraga miyamna mipainingai oide adubo leprosy dagi ngathoknaba matam chana
Khangdo hoba mathautai smallpox polio tapna muthatpa horakle atopa laina kaya amasu muthatnaba honari madugi manungda leprosy asisu muthatnaba malengi miyamna honari haiki tawjage rimsu ngasi program yam chaung tawni pungani makhaida khogi leprosy day haidana aina akoi punamaki active participation darkar lei haijage as a citizen of this state and country aduga ngasibu aibu asgamna maman yamba event asida ko birakpagi amasung sim case we chance being gedam yam thank you Nasi January kuntra dagi horaga mathang tha February tarawm doi phawba lebak sin matung jathagadaba Sparse Leprosy Awareness Campaign 2025 kam anti leprosy fortnight ki thoram tentha khongbal da leba multiplex da pangthokre District Health Society Thobal amaso National Leprosy Eradication Program Thobal anina punna sinduna pangthokkiba taramadуда CMO Thobal Dr. Waino Kulna Athoiba Mithunglen Thabaktagi Potharaba Tentha GP Ward Member M Boichana Thoramapu Duga District TV Officer Dr. M Nomita Devi Dr. Nongdran amasung Thabaktagi Potharaba Leprosy Supervisor Samu Singana Khanaba Mithunglen Singoina Charugyaki Thorongi Choramo ina Laikhidraba Father of Nation Mahatma Gandhi ki photo da Laisu Katunai Kai Kumnaba Utki Leprosy Muthanaba Honabada Ekoi Puna Thaudang Lobinarasi Haina Wasakna Kibagaloena Leprosy gi oina Ana layang chathariba singda blanket amamam sukudol tamki ngasigi tharamaduga mari lena CMO Thobal Dr. Waino Kulna phongdokhibada ngasigi tharamasi maru oina laikhidraba Father of Nation Mahatma Gandhi na mata amada leprosy laina sileba asa sandoraktuna yamna kinaba tukachaba sokna samnadaba matamaduda mahakna leprosy paklaba anaba singbu makhut makna paiduna hangoiba tukachaba leitana makhoigidama honaki madugidamak tawbimal khangba utpo oina mahakna lekhidaba numit January kuntra asibu chahi khudingi World Leprosy Day haina pangthokpani haiki mana makhatana leprosy laina sileba si elimination stage da leirabasu aikhoigi stage sigi district kharada amadi Thobal district da miyoi khara impact tobagi report leiri masi punama si yenglaga aikhoi punamangna laina asibu maru phangna muthatnaba honaminasi haiki sahi asigi January amadagi hauduna Kuntra Mathoi Phawba Sarak Suraksha Jiban Raksha Haiba Hiramda Pangthokadoriba National Road Safety Month Kamalena ngasi Manipur Traffic Control Police Wing SP Prames Arambamna Road Safety Show lamthakre Lengana Internet Displaced Person IDP sing the piriba kudong chaba sing Phangdabagi complaint mafam kyadagi ngasi maksu lakpa leptri haina Manipur Pradesh Congress Committee MPCC President K Megasandana phongdokre Wapama Singarang Morang Laisoi Water Sports Relief Camp Teleba Masagi Sai Hundarom Suraba Toksom Lukoi Kobamio Ama Masama Tanta Sijanaba Honorambadagi Hose Rimski Intensive Care Unit ICU da laikanariba Toksom Lukoi Unaduna Mateng Pangbasat Pai Khongcha Amada Phongdokibani MPCC President K Megasandramadi Congress Party ki Moirang Mahila Mandal ki President Yauna Atai Thomi Singa Saruk Yadun Satkiba Khongcha aduda K Megasandana Makha Taraduna Relief Camp sing the Laiba IDP singasi Kayam Kuina Sum Nalahen Kigani Relief Camp sing the Laiba IDP sing Suicide Toroklibasi IDP singasi Kari Thorang Paikat Libage Haina Hangladuna Lenga Kitengbang sing Su Pangdabagi Complaint Kayanga Sisolak Paleptre Asumna Mio Lising Humpu Hanbasigi Mayum da Sang Naba Thorang Paikat Pagi Mahut Chanaba Karap Piduna Tamlibasi Kayam Kuina Tamkigadage Haina So Hanki Amadi IDP singasna law khonglibasi lenga asna tabi ba haibasi lenga ama oibagi mathoni leiriba lenga ki karmachari singna makhoibu magi mayumda hanjina ba hona bigadabani haiki Masida natana ngarang masa mathanda sizana ba honaramliba ahala siga leiminaba singdagi phanglakpa PAODAM da ahala si Churachandpur dagi lanjenaratuna mahaki imung manunga sena khainaduna relief camp asida leirakpa sahi ani phajilakle mayumda handuna imung manunga karamba matamda leiminagadabano haiba wafam sing phongdoklami haiba wafam su phongdolaki License pairaga gari thaubiyu haiba wafam thamladuna sahi taramanga sudriba angang singna gari thawandanaba mama mapa singna su section senabiyu haiki maroina traffic rule amadi traffic signal ngakna gari thaubiyu masagi
ꯂꯩꯕꯗ ꯌꯥꯎꯔꯛꯄ ꯕꯥꯏꯛ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯒꯥꯔꯤꯁꯤꯡꯗ ꯁꯥꯏꯂꯦꯟꯁꯔ ꯃꯈꯣꯜ ꯑꯍꯧꯕ ꯁꯤꯟꯗꯣꯛꯄꯤꯒꯅꯨ ꯃꯁꯤꯅ ꯍꯥꯔꯠꯀꯤ ꯂꯩꯅꯥ ꯂꯩꯕꯁꯤꯡꯗ ꯁꯣꯛꯍꯟꯕꯇ ꯅꯠꯇꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯇ ꯑꯀꯥꯏꯕ ꯄꯤꯕ ꯃꯔꯝꯅ ꯐꯥꯏꯟ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯐꯥꯎꯕ ꯊꯤꯍꯟꯕ ꯌꯥꯏ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯄ꯭ꯔꯥꯏꯚꯦꯠ ꯚꯦꯍꯤꯀꯜꯁꯤꯡ ꯀꯝꯄꯦꯅꯤꯅ ꯁꯥꯔꯛꯄꯗꯒꯤ ꯃꯣꯗꯤꯐꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤꯁꯨ ꯃꯣꯇꯣꯔ ꯚꯦꯍꯤꯀꯜ ꯑꯦꯛꯀꯤ ꯋꯥꯡꯃꯗꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇꯁꯨ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁꯇ ꯔꯣꯗ ꯁꯦꯐꯇꯤ ꯃꯣꯕꯥꯏꯜ ꯁꯣ ꯎꯠꯂꯕ ꯃꯇꯨꯡꯗ ꯍꯌꯦꯡꯅ ꯏꯝꯐꯥꯜ ꯋꯦꯁ ꯏꯁꯀꯤ ꯃꯤ ꯀꯨꯡꯅ ꯇꯥꯕ ꯃꯐꯝꯗ ꯔꯣꯗ ꯁꯦꯐꯇꯤ ꯃꯣꯕꯥꯏꯜ ꯁꯣ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯈꯤ ꯑꯩꯈꯣꯏꯅ ꯇꯧꯗꯦ ꯑꯗꯣ ꯇꯣꯉꯥꯟꯅ ꯍꯥꯞꯄꯗꯤ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯀꯥꯔꯗ ꯌꯥꯎꯔꯛꯄꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯃꯁꯨ ꯑꯗꯨꯝ ꯐꯥꯖꯩ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯑꯗꯨꯁꯨ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯄꯤꯜ ꯇꯧꯖꯒꯦ ꯁꯤꯗ ꯑꯩꯅ ꯌꯥꯔꯤꯃꯈꯩ ꯃꯁꯥꯒꯤ ꯀꯝꯄꯅꯤꯅ ꯄꯤꯔꯛꯄꯗꯣ ꯁꯤ ꯌꯥꯔꯦꯅ ꯊꯥꯗꯣꯔꯛꯑꯕꯅꯤ ꯑꯍꯦꯟꯕ ꯃꯈꯣꯟ ꯊꯣꯛꯑꯒ ꯁꯥꯏꯂꯦꯟꯁꯔꯁꯤꯅ ꯁꯤ ꯀꯥꯟꯅꯕꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯏꯁꯥꯅꯁꯨ ꯂꯧꯁꯟꯕ ꯉꯝꯗꯦꯕ ꯀꯥꯟꯅꯕ ꯀꯩꯁꯨ ꯂꯩꯇꯦ ꯀꯔꯤꯒꯤ ꯁꯣ ꯑꯣꯐꯅ ꯃꯈꯣꯟꯗꯣ ꯍꯧꯔꯒ ꯒꯥꯔꯤꯗꯨꯅ ꯍꯦꯟꯅ ꯐꯖꯊꯣꯛꯑꯦꯁꯨ ꯅꯠꯇꯦ ꯃꯁꯤ ꯇꯧꯕꯤꯒꯅꯨꯅ ꯑꯄꯤꯜ ꯇꯧꯖꯒꯦ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯏꯝꯐꯥꯜ ꯏꯁꯅꯁꯨ ꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯗꯤꯁꯤ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯄꯟꯆꯥꯌꯠ ꯚꯋꯟ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯄꯨꯈꯠꯇꯨꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯈꯨꯃꯟꯊꯦꯝ ꯗꯥꯏꯅꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯇꯩꯗ ꯄꯥꯡꯊꯣꯛꯄꯒꯨꯝ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯏꯅꯁꯨ ꯉꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯂꯤ ꯃꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠ 30ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯤ ꯃꯔꯨꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯒꯤ ꯃꯈꯥꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯃꯈꯥꯗ ꯀꯥꯟꯅꯕꯁꯤꯡ ꯐꯪꯍꯜꯂꯤ ꯍꯦꯜꯊ ꯀꯥꯔꯗ ꯁꯥꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯂꯥꯏꯔꯤꯛ ꯌꯦꯟꯊꯣꯛꯄ ꯑꯃꯗꯤ ꯑꯇꯩ ꯀꯥꯟꯅꯕꯁꯤꯡ ꯐꯪꯍꯟꯗꯨꯅ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯑꯝꯇꯪ ꯍꯪꯖꯧꯒꯦ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯒ ꯍꯣꯔꯇꯤꯀꯜꯆꯔ any other scheme ꯂꯩꯕꯁꯤꯡꯒꯤ ꯀꯃꯥꯏꯅ benefits ꯇꯧꯕ ꯌꯥꯒꯅꯤ ꯃꯌꯥꯝꯒꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ public service delivery ꯍꯦꯟꯅ smooth ꯑꯣꯏꯅꯕ ꯌꯥꯝ ꯑꯩꯈꯣꯏ expedite ꯇꯧꯅꯕꯒꯤ ꯑꯅꯝꯗ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯗꯨꯒ public ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯁꯤꯗꯤ ꯕ꯭ꯂꯣꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯂꯥꯡꯉꯊꯦꯜ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯁꯦꯟꯕꯥ ꯆꯍꯤ 2024-25 की पंचायत डेवलपमेंट प्लान की मनुंग चना स्पेशल ग्राम सभा मिफा अमा ngarang langathel एग्री मार्केट सेट पांगथोखरे पीपल्स प्लान कैंपेन 25-26 का मरिलेना एजेंडा अहुमदा पांगथोखिबा स्पेशल ग्राम सभा दुदा langathel जिला परिषद एडमिनिस्ट्रेटिव कमिटी के मेंबर टीएस इबोमजा सिंगा langathel जीपी एडमिनिस्ट्रेटिव कमिटी के चेयरपर्सन एस तोंबा सिंगा langathel जीपी की पंचायत सेक्रेटरी एल मंगलम सिंगा मदी जीआरएस डब्ल्यू मॉस मीडिया भी सुसरुयाकी मिफामदुदा एमएसपीडीसीएल एग्रीकल्चर हेल्थ फिशरी वेटरनरी एंड एनिमल हस्बेंडरी एजुकेशन PICD ICDS RDNPR CAF and PD na singba tongan-tongan department sing mihu singna magi department ki khuthangda miyamda piriba kanaba sing lamda wa ngangduna miyamda wakhal tahanki loyana PMAYG gi registration gi matangda su miyamda wakhal tahanki हौरकलिबा महैरोयसिंगना मतिक चाना महि हैरबा मतमदा लेबाक असिगी अचंगबा मियोय अममम ओइरकपा ngamgadaba maramna angang singbu ningthina mahida puning changhanaba honarasi haina oina mesege MLA Irengbam Nalini Debina phongdokre wafam ase Manipur lenga ki school phagan si mission gi ani shuba tangka ki makhada semgatnaba khallaba Bisnupur Higher Secondary School gi foundation day galoyana nauna saba library building sangabagi school asta pangthokpa thoramda अथेबे मितुंग लेवना सरुक यादुना पांगथोखिबनी MLA Nalini na makha takibada khunai amagi chawkhatpa haibasi education na yanglen saru oibana Manipur lenga na sulenga ki school phagan si misangi makha da changanaba honari maramasna hauraliba mahirai khudimak larik hainaba amadi asangba miyoy amamam oinaba hona minarasi स्कूल तमलिबा महैरोयसिंगनासु महैगी लमजेलदा यावबा ngamnaba honarasi haiki tharamadуда MLA Irengbam Nalini स्कूल असिगी नौना सारबा लाइब्रेरी की बिल्डिंग रिबन कक्तुना संगाखी tharamadуда saruk yakiba khudingna स्कूल असे लिंखनबा होनबदा थवाय यावना होनबिखिबा मियोयसिंगी मफमदा हाइका लेका तमकी लोयना स्कूल असे हौरकपगी वारी लीदुना निंगसिंगमिनाखी थरामदुदा स्कूल के प्रिंसिपल के श्याम कुमार एडीएम बिष्णुपुर टी ओपेंद्र जेईओ जॉन फॉर बिष्णुपुर की AIT विक्रमना अखनबा मिथुंगलेंसिंग ओइना सरुक याखी इरमदम अखोई स्टेट असी अवांग बथाकता थांगतपदा अखोई खजिक्तंग खुदोंग चादबा मयोंग नगदबदु ओइबनिना अखोई इसा इशुसिंग ओइरिबा छात्र छात्री पुनमक्तसु अखोई न
लाइक तमलिंगै मतमदा कोई पुनिंग चंगना लाइक तमदुना अखोई अफबा इसादा अवांग थाकी नॉलेज लेरबा अदुंगबा मियोय अममम ओइनबा होनमिनसी होनहनसी हाइबा वाफम सिसु अहाक थमजरी NEP 2020 की मतुंगिना कॉलेज सिंगदा सही असिदगी 4 year की कोर्स असी हांगदी नत्रगा हांगलोय हाइबदु अथुबा मतमदा मणिपुर लेंगाना लाउथोक्त्रबदी कॉलेज सिंगी महिरोय सिंगना मखल कयागी खोंजंग चंगसिनबा सेम साबा लोइरे हाइना इम्फाल कॉलेज स्टूडेंट्स यूनियन सेक्शन वा थमलकली हिराम असिगा मरिलेना ngasi कॉलेज असदा पांगथोकपा पाउमी सिंग उनबा अमदा यूनियन असिगी गर्ल्स कमन रूम की सेक्रेटरी एम सना थोइना इंडिया दा हाना अंडर ग्रेजुएट असी सही अहुम ओइरंबादु NEP 2020 की मतुंगिना 4 year undergraduate program ओइदुना महिरोय सिंग तंबा होनख्रे मणिपुर की ओइनसु हारिबा प्रोग्राम असि चटनदुना महि तंबा होख्रबसु 4 year ओइरिबा 7 and 8 semester की तंफमदी ngasi फावबा हांगनी हांगोय हाइबगी चपचाबा फिरेप लेंगाना लौद्री हिरामासिगा मरिलेना मणिपुर यूनिवर्सिटी की रजिस्ट्रारना 2023 की October 31 दा लेंगाकना 4 year हांगबा ngamgadaba college sing खंदोक्तुना यूनिवर्सिटी दा पाखुम पिबिरउ हाइना डायरेक्टर यूनिवर्सिटी एंड हायर एजुकेशन दा ऑफिशियल लेटर थाखरे जेरोल थारक सही अमा हेलबसु डिपार्टमेंट की माइकैदगी MU दा जेरोल अमदा थारक्ट्री थोंग असना महिरोय सिंगसी हंदक्ति एकेडमिक सेशन असिदा 4 year की कोर्स असि तंगदोरिब्रा नत्रगना यूनिवर्सिटी सिंगदा पोस्ट ग्रेजुएट की कोर्स तंगद्रा हाइबगी सममनबा लेरे मरमसना लेंगा की माइकैदगी अथुबा मतमदा महिरोय सिंगदा लेरिबा सममनबा सि कोहनद्रबदी मखल मखा कयागी खोंजंग संगसलगनी हाइखी महिरोय सिंग मफमदा खंगनगदबनी अनिसुबदा लेंगा मतम साना थबक लौखतबना एजुकेशन दा पीबा पेरेंट्स ना मरम ओरगा महिरोय की पुंसी मंगहनबा यारोय लोइनना लेंगांगा अथुबा मतमदा थबक पाइखटपीद्रगदी खै महिरोय सिंग माइकैदगी अकनबा खोंजंग संगसिलकतनी मणिपुर सुमांग लीला की ममिंग लेरबा लीलारोय अमा ओइबगी मथक्ता तोंगान तोंगांबा लीला कयागी डायरेक्टर ओइरंबा लेखिद्रबा मोइरांगथेम भरोत की मफमदा मणिपुर स्टेट सुमांग लीला काउंसिल ना इकाई खुमनबा उतख्रे इकाई खुमनबा दु लेखिद्रबा सिगी कोंगबा नांदैबम लेकाई लाइमोरिबा मखादा लेबा मसागी संगाइदा पांथोकिबनी थोरामदुदा मणिपुर स्टेट सुमांग लीला काउंसिल की लाइफ टाइम प्रेसिडेंट PS गुणचंद्र सुमांग लीला के अवार्ड सब कमिटी के चेयरमैन KSS जुगिंद्रो काउंसिल के प्रेसिडेंट लाइसरम तोंबा काउंसिल की लाइफ टाइम जनरल सेक्रेटरी संगीत एकेडमी एवॉर्डी सगरापम हेमंत अमदी अतै काउंसिल की थौपुबा अमदी लीला की आर्टिस्ट सिंह सरुक याखी थोरामसिगा मरिलेना सगरापम हेमंत न फोंदोखिबदा ओजा भरोत असि सुमांग लीला की दमक दिया संगबा मरुओइबा मिसकनी महाकनि हिंगलिंगे मतमदा सुमांग लीला की एक्टर डायरेक्टर अमदी प्रोड्यूसर अमा ओइना थौ पांगलमी काउंसिल असि दमकतसु फगनबा थबक कया पांगलमी महाकना लोबिरंबा थौदांगसिंग अदुबो अखोइना कैदोनुंदा काउबा ngamloi महाकपु मियामना खोंगनांग थाबा साबा हाइरगा हेना खंगनखि अमदी माइबदो माइबीदो मपुरोइबदसु माइबा साबदा मियामना पामनखि हाइखि ngasi थरमदुदा सुमांग लीलागी सैहोइ सै अमदी अवाबा फोंदोकपै सै कया सक्तुना लाइखिद्रबा ओजा असिगी मफमदा इकाई खुमनबा उतखि नौमगी ओइबा सिसेंगबगी थरामा नंबोल कैथेल अपुनबा लुकमाइ सिंथालुप डेवलप एंड प्रोटेक्शन यूनाइटेड वॉलंटियर ऑर्गेनाइजेशन नंबोल यूनाइटेड प्रोटेक्शन कमिटी नंबोल म्युनिसिपल काउंसिल नंबोल अपुनबा नुपिलो अमदी नंबोल कैथेल सॉकीपर वेलफेयर एसोसिएशन अपुन खुजंगना सिंदुना नंबोल कैथेल दंगसी पांगथोक्रे सिसेंगबगी थरामदु नंबोल कैथेल अपुनबा लुकमाइ सिंथालुप की सेक्रेटरी युमनाम सांतिबला लैमा UPC वुमेन विंग की सेक्रेटरी एल प्रेमला लैमा नंबोल कैथेल सॉकीपर वेलफेयर एसोसिएशन प्रेसिडेंट एस लक्षदीप अमदी सेक्रेटरी SGTN लुचिंग नंबोल कैथेल की मनुंग अमदी अकोइबदा पांगथोखी सिसेंगबादुगा मरिलेना नंबोल कैथेल अपुनबा लुकमाइ सिंथालुप की सेक्रेटरी युमनाम सांतिबला लैमना फोंदोखिबदा मैतै सिंग यामना मरुइबा नोमा पानबा सिदा नंबोल बाजार कैथेल लैरेंबिदा हेकत लेकत तमदुना अमदी सिसेंगदुना कैथेल असिबु हेना लुनाना थमनबा पांदमदा थौरमसि पांगथोकपनी मखातानसु नोमा पानबा खुदिंग पांगथोखिगनी हाइखी
Uripo apun baluk amadi Uripo nupi apun baluk kilising makada jiri bangi borobek kra police station manung chana leiba Jakura doda angang ahum amadi nupi ahum pun amiyoi tarukpo mar kuki jo terrorist singna pharo matung minung silaitana hat ki baduda chenaba sing padna ahak pasarang pidri phawba sangsalakpa khuthang charai henbagi khongjang ngasiga thana tha numit humdra taruk ni shukre Mihat pa Fabiu Mar Kuki Jo terrorist singi mathakta military crackdown chathabiu amadi Mar Kuki Jo gi lup singbu terrorist ni haina laukthok piu haina yamna lemna democratic oiba mawong da chatharakli ba kutang jara henbagi khongjang asibo union amadi state government anina karimata thawa sadaba makhai leibiri ba si asibana mangjaba haibadu tahan birage haibra lenga aniasigi mawong asida miyam singasi pendabagi pankhai lalakadore haina khongjang aduda saruk yakibi amana pendaba phongdorakli ngasi khutang chara henbai khongjang aduda langol laimanai awangi club amadi maira paibi singa saruk yaki Civil Society Organization sing amadi Youth Voluntary Organization singna Khetrigao Maitai Pangal United Club KMPUC gi area da magi apambada unit natraga branch na singba hangna ba toriba singasi makhata na tobigano haina club asigi maikai dagi phongdorakli ngasi Khetrigao wanglai kai de leiba club asigi thomi sing na mi phama pangthola matungda club asigi assistant general secretary Muhammad Kapana paumi sing da hai Khetrigao Maitai Pangal United Club na konwa pham sing da civil society organization sing na unit natraga branch na singba hangna ba haiduna toriba kaya asi lepiu karigumba makhata na hangdokna ba honaragadi madugi apaphataba daita punama organization aduna pugadabani ngasi dagi Khetrigao Maitai Pangal United Clubs na matang kharagi oina organization sing yoiba unit natraga branch na singba sangatpa lingkhatpada athingba thamle haina mahana phongdokhi Manipurda hojik thokliba chin kuki narco terrorist aggression athubada loisinaba honaragani haina coordinating committee on Manipur integrity COCOMI gi convener Khurai Jam athobana phongdokre wafam asing asi lamphela leiba lub asigi mayai loisangda anoba mihing special general body meeting phamduna COCOMI na pangthok kadaba mapung oiba thabak thoram sing paumi sing unaduna lokthopagi thoram aduga marilena phongdokhibani Khurai Jam athobana makha taraduna hai NRC gi agenda si Yangsin naba honaragani sugi mayokta kanba khongjang changsinba horagani atuba matamda anti narcotic campaign gi thabak paikhatpa hoba COCOMI gi social media site sing amadi official website puthokduna miyamgi amadi media gi information source ohenba amadi information public relation gi thabak paikhatnaba su honaragani IDP sing gi issue maruina humanitarian issue sing thabak paikhatnaba honaba forest and environmental disaster thoklibas gi kananaba thabak paikhatpa national highway asi hangdo hanabagi thabak paikhatpa judiciary gi mateng loduna yelhomi sing gi political amadi legal rights and justice phangnaba honaba Marilainaba legal expert team ama sembagaloyana hanagi senior legal advisor singa special committee ama semduna thabak paikhatpa hanagi coordinator obiramba singa madiatai khangalaba resource person singa oba special consultation group ama semduna matamatang oba thabak toba stage research nanglaba economy revive tongnaba economic activities singa thabak paikhatnaba honaba general public amadi local body committee singa amadi stakeholder singa Tangkak naina consultation kam interaction campaign ama paikhatuna miyamdagi confidence loba hoba COCOMI gi office mathau pangthoknabagi changgadaba sampham amadi atai machak mathum singidamakta miyamdagi sel gi mateng loba madugidama finance and resource mobilization convener na singduna fund drive toba hoba haibana singbani nakalamaramda COCOMI gi hana coordinator na lusinglamba du ngasidagi hauna convener na lusinglagani nauna semlaba general body asi puna CSO yangkhai manga amadi branch committee mapan na pulaga loop humphumari oikhibagaloyana loop singasigi makhada puna members jam marphum doina COCOMI gi anoba general body gi mahut oikhi chahi asigi nauna thau punana bagida makta khallaba mihusing asigi anoba executive committee asi member kunthana sagani tongan ba sub committee convener 15 leiragani hainasu makhata ki Armed Forces Special Powers Act ki adumulaba yamna jaya tamba adumulaba malemgi miyamna yadraba draconian law ne haiba inhuman act ne haiba adumulaba law se Indiana Manipur gi mafum kharada mukna hongna namuk thamjalakiba
हाइरिबा अस्पासी मणिपुर की लेमाइदगी मरु फंगना मुथतपा ngamnanaba COCOMI na kanba thabak paikhatkadabani haiba asigi mifamna warib lowi हाइरिबा वाफमसिंग Manipur leriba home guard personnel singi promotion gi guideline semba dearness allowance da kuntrani thoide henganaba pithokna leriba area sing pithoknaba masung home guard ki strength mapung phana lehenaba Supreme Court amadi High Court of Manipur na takiba rising thabak da onthoknaba mari lenaba sing da direction PBO haina Manipur Home Guard Employees Welfare Association President Y Mangi Singana Mukhyamantri da aiba serol ama pisingkre Association President Mukhyamantri da pising kiba serol aduda high home guard personnel sing thengnari ba kudong chadaba sing kon binaba Manipur High Court ta tonga mahiram singa marilena wakat kaya Association gi maikai dagi thangat ki madugi matungina High Court of Manipur na Manipur Home Guard Act 1989 da piriba chana kanglon singi makhada thabak don thok binaba khangan kiba laikre adubu ngasi phawbada marilena ba singna thabak don thoktana leiri maramaduna home guard personnel singi khanbiduna Mukhyamantri na Hiram Singh asigi matang da miyeng sangbiduna thabak don thoknaba marilenaba singda direction PBU haina palle Rega National Airport manakta nongthakta US Army Black Hawk helicopter amaga thomjinara matungda miyoi humpu mari tongba American Airlines resident passenger jet Washington DC gi Potomac Turel ta sinduna crash tawkre miyoi kya siram lagani haina thajanari US Army official amana haikibada helicopter du da lan mi hum tonglaki edumoinama makoi siram lagadra haibagi sapchawa paudi phangdri Police na inglabai sing manungdagi hakchang kharadi lokhale hojik phawbadi hingna leiramba thengnadri hairi CBS na piba report di crash tawphamdagi yamdrabada siba hakchang tarani pa lokhale amaromda American Airlines na phondokibada PSA na salaiba American Eagle flight 5342 Wichita Kansas tagi Washington Reagan National Airport service tawbado accident thokre crash tawkraba jet aduda athlete ko samasong official kya tongki amaromda Moscow dagi haikibada lising chapa maudra marida Best title Lokraba Matay Manau Evgenia Siskova Amasong Badin Nomok Zo Jet Aduda Tonglaki Hairi Meghalaya Minister Konrad K. Sangmana Haikibada Stadugi District Anida Scientific Coal Mining Honabagidama Central Gamena Miner Ahunga Yanachiyama Kuyak Pinakre Unscientific red hole mining amadi koila putopai thabak jahi tara National Green Tribunal na thingduna thamlaklibani matungda Supreme Court na dia thingba do lokhoki yana se kuyak pina kibadu maroi ba mani haina CM sangmana phongdoki 3 escrow agreement controller government of India khutyak pina kibani mining togda ampham singna West Khasi Hill District ki Paingyang Salong amadi East Gentia Hill District na maphamani Sering Kham amasung Lumeki Wasrangni escrow agreement habasi entities ke marakta tongnaba legal contract amani masigi term and condition aduna third party na yengsingadabani pothok adu appropriate party amada escrow agent neutral party oiduna distribute tawbage daita logani third party adu Coal India Limited ni haina official singna phongdoki CM na makhata na haikibada yana je adu mining gi damakta yamna maru oibani approval ge oina application tarani thoi hena lakhi Sanabagi Pauda Thasi Kunipanda Uttarakhand ki main stadium oriba Indira Gandhi International Sports Complex Atarakiba Kuntranipan Suba National Games ki ahanba event oriba triathlon masana da Manipur gi nupa team na goal amadi silver medal laudune India gi medal tally da Manipur gi ahanba medal tally hangdok pangam kraba matung duathlon da charungbam athobana goal amaga lobangam kre pangthokiba man individual duathlon event ki run amadi bike ya punba matam minute nipumapan ga second kumapan da loisenduna charungbam athobana goal phanglakibani Manipur ki triathlon team coach L Lenin Singana phondorakibada games asigi pangthokiba triathlon event ta Manipur na nupa ki kangluk overall team champion oiba ngamle masigi damakta yamna chawthokchei ngasi pangthokiba event asa Manipur team ni sanaroi telaiba soramso medal lobagi asa thamlambani adubu mahaki khongda asokpa laikibadagi medal phangba ngamaudre adubu athobana goal ama phanglakpasna Manipur gi oina yamna chawthochaningai ohenba ngamlalakpa si haininga laitana thagali makha tarakpa event singda Manipur gi sanaroi singna mai palatna games asigi champion oiba ngamnaba thawai hakchang yauna honasi
Hairiba Manipuri Triathlon team asi thasi kunithoida National Games asa saruk yanabugidama Impal thadokuna team asna National Games kidama Impal thadokpa hanba team oikibani team asa puna nupa sanaroi ahum amadi nupi sanaroi ahum yawbagi manungda ahanba triathlon amadi anishuba duathlon nupa gi eventa Manipuri sanaroi anina goal ani amadi silver medal amal lawba ngamkibani Haujarabada Marapa Mukana Pichari Martyrs Day Thoram Manipuri Governor Ajay Kumar Bahlana Chief Guest Oiduna Pangthokre Together let us raise awareness, dispel misconceptions and ensure that no one affected by leprosy is left behind haiba timda anti-leprosy day Thoram Pangthokre National Road Safety Month ka marilena Road Safety Show SP Promise Arambam na lamthakre Loidana American Airlines passenger jet amaga US Army helicopter amaga thengaina bada miyoi kaya amasikre Ngasigi di paudam pijaba matanga solution jari miyeng tabiri basingbo amuka na kurumjari